ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯁꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯅꯤ꯫ ꯔꯥꯏꯁ ꯀꯨꯀꯔꯗ ꯀꯃꯥꯏꯅ ꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯎꯠꯆꯔꯛꯀꯦ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯍꯧꯅꯕ ꯁꯤꯗ ꯑꯩꯅ ꯕꯥꯁꯃꯇꯤ ꯔꯥꯏꯁ 3 cups ꯂꯧꯖꯔꯦ꯫ ꯁꯤ ꯏꯁꯤꯡ ꯍꯩꯖꯤꯟꯖꯔꯦ ꯑꯗꯨꯒ 30 minutes ꯇꯤꯡꯉꯒ ꯊꯝꯕꯤꯔꯅꯤ꯫ ꯁꯤ ꯆꯤꯀꯟꯁꯤ 250 ꯒ꯭ꯔꯥꯝꯅꯤ ꯑꯩꯅ ꯂꯧꯖꯔꯤꯁꯦ꯫ ꯆꯤꯀꯟꯒ ꯔꯥꯏꯁꯀꯁꯦ ꯑꯗꯣꯝꯒꯤ ꯄꯥꯝꯕ ꯆꯥꯡꯗ ꯂꯧꯕꯤꯌꯨ꯫ ꯆꯤꯀꯟꯁꯦ ꯍꯥꯟꯅ ꯈꯔ ꯉꯧꯕꯤꯔꯅꯤ ꯃꯨꯟꯐꯥꯠꯇꯅ꯫ ꯁꯤꯗ ꯂꯣꯡ ꯈꯔ ꯂꯩꯖꯔꯦ, ꯏꯂꯥꯏꯆꯤ ꯂꯩꯔꯦ, ꯖꯤꯔꯥ ꯂꯩꯔꯦ, ꯗꯥꯜꯆꯤꯅꯤ, ꯃꯅꯤꯄꯨꯔꯤꯗ ꯎꯁꯤꯡꯆꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯦ, ꯑꯩ ꯀꯥꯎꯔꯦ꯫ ꯁꯤꯗ ꯊꯥꯎ ꯈꯔ ꯍꯩꯕꯤꯔꯁꯤ ꯈꯥꯡꯁꯤꯗ 2 spoonꯒꯨꯝꯕ, ꯘꯤ ꯈꯔ ꯍꯥꯞꯆꯔꯅꯤ ꯑꯗꯨꯒ ꯊꯥꯎꯁꯦ ꯁꯥꯍꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯖꯤꯔꯥ, ꯗꯥꯜꯆꯤꯅꯤ, ꯂꯣꯡ, ꯏꯂꯥꯏꯆꯤ ꯑꯁꯤ ꯍꯥꯟꯅ ꯉꯧꯕꯤꯔꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯈꯔꯗꯤ ꯁꯥꯡꯗꯣꯔꯦ, ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕꯗꯪꯗꯤ ꯌꯦꯡꯕꯤꯌꯣ ꯀꯃꯥꯏꯅ ꯍꯧꯒꯦ ꯍꯥꯏꯕꯁꯦ ꯈꯪꯅꯕ꯫ ꯁꯤꯈꯩꯁꯤ ꯈꯔ ꯉꯧꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯤꯔꯅꯤ꯫ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯇꯤꯜꯍꯧ 2ꯒꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯇꯤꯜꯍꯧꯁꯤ ꯈꯔ ꯒꯣꯜꯗꯟ ꯀꯂꯔ ꯑꯣꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯁꯤ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯩ ꯆꯥꯃꯁ 1.5 ꯍꯥꯞꯆꯔꯦ꯫ ꯑꯁꯤ ꯑꯃꯨꯛ ꯈꯔ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛ꯫ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯥꯎꯟ ꯅꯨꯡꯉꯥꯏꯈꯤꯗꯕꯒꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ, ꯃꯇꯨꯡꯗ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯕꯨ꯫ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ꯫ ꯇꯤꯜꯍꯧꯒ ꯁꯤꯡꯒ ꯆꯅꯝꯒꯁꯦ ꯃꯨꯜꯂꯦ, ꯑꯗꯨꯅ ꯆꯤꯀꯟꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯉꯁꯤꯒꯤꯁꯤꯗꯤ ꯔꯥꯏꯁ ꯀꯨꯀꯔꯗ ꯑꯣꯏꯅ ꯁꯦꯝꯖꯔꯒꯦ꯫ ꯀꯨꯀꯔꯗ ꯑꯗꯨꯝ ꯀꯥꯝꯍꯟꯕꯤꯔꯁꯨ ꯌꯥꯏ꯫ ꯌꯥꯝ ꯁꯝꯅ ꯀꯨꯀꯔꯗ ꯆꯤꯀꯟꯁꯦ ꯍꯥꯏꯐꯦꯠ ꯉꯧꯕꯤꯔꯒ ꯆꯦꯡ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯀꯥꯝꯍꯟꯕꯤꯔꯁꯨ ꯌꯥꯏ꯫ ꯃꯍꯥꯎꯗꯤ ꯈꯔꯗꯤ ꯋꯥꯠꯂꯦ, ꯑꯗꯨꯅ ꯁꯤ ꯆꯤꯀꯟꯁꯦ ꯈꯔ ꯉꯧꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ꯫ ꯁꯤꯒꯤꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ, ꯃꯤꯅꯤꯠ 5ꯒꯨꯝꯕ꯫ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯦ, ꯏꯁꯥꯒꯤ ꯄꯥꯝꯕ ꯆꯥꯡꯗ ꯍꯥꯞꯄꯤꯌꯨ꯫ ꯁꯤꯗ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯆꯔꯦ, ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯆꯔꯦ, ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔ ꯍꯥꯞꯆꯔꯦ ꯆꯥꯃꯁ 1, ꯑꯗꯨꯒ ꯃꯆꯨꯁꯦ ꯑꯩꯅ ꯆꯥꯃꯁ 1ꯗꯒꯤ ꯈꯤꯇꯪꯗꯤ ꯇꯥꯅ ꯍꯥꯞꯄꯦ꯫ ꯁꯤ ꯑꯃꯨꯛ ꯑꯣꯠꯄꯤꯔꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯐꯖꯅ ꯑꯣꯠꯄꯤꯔꯒ ꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯉꯧꯕꯤꯔꯁꯤ꯫ ꯑꯩ ꯁꯤ ꯄꯨꯔꯥ ꯃꯨꯟꯅꯕꯗꯤ ꯉꯧꯖꯔꯣꯏ, ꯁꯤ ꯍꯥꯐ ꯀꯨꯛ ꯇꯧꯔꯒ ꯌꯥꯔꯅꯤ꯫ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯑꯩꯒꯤꯁꯦ꯫ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ꯫ ꯃꯈꯥꯁꯦ ꯌꯧꯅ ꯑꯣꯠꯄꯤꯕ, ꯅꯞꯄꯗꯣ ꯀꯥꯁꯤꯟꯗꯅꯕ꯫ ꯁꯤꯒꯤꯁꯦ ꯕꯤꯔꯌꯥꯅꯤ ꯃꯁꯥꯂꯥ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯒ ꯊꯥꯡꯗꯕ ꯌꯥꯔꯅꯤ꯫ ꯁꯤ ꯑꯩ ꯗꯍꯤꯁꯤꯗ, ꯁꯪꯒꯣꯝ ꯑꯐꯝꯕꯁꯤꯗ ꯕꯤꯔꯌꯥꯅꯤ ꯃꯁꯥꯂꯥꯁꯦ ꯆꯥꯃꯁ 1 ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ꯫ ꯇꯣꯉꯥꯟ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯗꯍꯤꯁꯦ ꯐꯖꯅ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯌꯨ ꯑꯗꯨꯒ ꯍꯥꯞꯄꯤꯌꯨ꯫ ꯁꯤ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯗꯍꯤꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯌꯣ꯫ ꯁꯤ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ꯫ ꯁꯤ ꯑꯣꯠꯈꯥꯏꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯁꯧꯍꯜꯂꯒ
ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯒ ꯌꯥꯔꯅꯤ꯫ ꯁꯤ ꯁꯧꯔꯦ, ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯑꯩꯅ ꯈꯔ ꯍꯥꯞꯆꯤꯟꯖꯔꯅꯤ ꯁꯤꯗ, ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯃꯩꯁꯦ ꯃꯨꯊꯠꯄꯤꯕ ꯌꯥꯔꯦ꯫ ꯃꯩꯁꯦ ꯃꯨꯊꯠꯄꯤꯔꯣ꯫ ꯁꯤꯗ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯑꯩꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯥꯍꯟꯖꯔꯦ꯫ ꯑꯗꯨꯗ ꯁꯤꯗ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯁꯤꯒꯤ ꯏꯁꯇꯥꯔ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ, ꯁꯤꯁꯤ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯗ ꯑꯗꯒꯤ ꯄ꯭ꯂꯥꯎ ꯍꯧꯕꯗ ꯍꯥꯞꯄꯗ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯁꯤ ꯆꯦꯡꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯁꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯇꯧꯕꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯃꯨꯛ꯫ ꯏꯁꯤꯡꯁꯦ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯆꯦꯡꯁꯦ ꯀꯞ 3ꯅꯦ ꯂꯧꯖꯔꯤꯁꯦ, ꯏꯁꯤꯡ ꯀꯞ 3ꯒ ꯈꯤꯇꯪ ꯍꯦꯜꯍꯜꯂꯦ꯫ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯕꯁꯤꯅ, ꯀꯨꯀꯔꯗ ꯊꯣꯡꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯀꯞ 3ꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯤꯒꯅꯣ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯆꯕꯦꯠ ꯆꯕꯦꯠ ꯂꯥꯎꯗꯅ ꯍꯥꯎꯕ ꯋꯥꯠꯂꯦ, ꯃꯍꯥꯎ ꯋꯥꯠꯂꯦ꯫ ꯁꯤꯗ ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯪꯕꯁꯦ ꯈꯔ ꯁꯣꯏꯔꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯉꯁꯥꯏꯒꯤ ꯐꯗꯤꯒꯣꯝ ꯂꯦꯝꯍꯧꯕ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛ ꯂꯦꯝꯍꯧꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯗ꯫ ꯁꯤ ꯇꯤꯜꯍꯧꯁꯦ ꯑꯩꯅ ꯉꯁꯥꯏ ꯉꯧꯔꯒ ꯊꯝꯖꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧꯁꯦ ꯒꯣꯜꯗꯟ ꯀꯂꯔ ꯑꯣꯏꯔꯞꯅ ꯉꯧꯕꯤꯌꯣ, ꯀꯥꯗꯤ ꯀꯥꯍꯟꯕꯤꯒꯅꯨ꯫ ꯁꯤ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ, ꯉꯁꯥꯏ ꯆꯤꯀꯟ ꯉꯧꯕꯗꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯍꯥꯞꯄꯤꯒꯅꯨ, ꯏꯁꯥꯅ ꯆꯥꯕꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯣ꯫ ꯑꯗꯨꯒ ꯁꯤ ꯑꯩ ꯘꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯅꯤ, ꯆꯥꯃꯁ 2ꯒꯨꯝꯕ꯫ ꯘꯤꯁꯤ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯞꯈꯤꯕ ꯊꯨꯝꯅꯦ ꯘꯤꯁꯤꯅꯦ ꯃꯅꯨꯡꯗ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯆꯥꯃꯁꯁꯤꯅ ꯑꯣꯠꯄꯤꯔꯅꯤ ꯑꯩꯅ꯫ ꯀꯨꯀꯔꯗ ꯊꯣꯡꯉꯕꯁꯨ ꯑꯣꯠꯄꯤꯌꯣ, ꯀꯥꯝꯍꯟꯗ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯌꯣ꯫ ꯑꯗꯒꯤ ꯕꯤꯔꯌꯥꯅꯤ ꯃꯁꯥꯂꯥ ꯑꯁꯤ ꯆꯥꯃꯁ 1ꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯁꯤꯁꯨ ꯈꯔ ꯈꯔ ꯑꯣꯠꯄꯤꯔꯅꯤ ꯃꯅꯨꯡ ꯆꯪꯅꯕ꯫ ꯑꯗꯨꯒ ꯁꯤ ꯋꯥꯝꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ, ꯁꯤ ꯀꯨꯛꯇ ꯂꯩꯔꯤꯕꯁꯦ ꯋꯥꯝꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯟꯕꯤꯔꯒ ꯊꯝꯕꯤꯔꯅꯤ꯫ ꯁꯤꯗ ꯒ꯭ꯔꯦꯚꯤ ꯁꯦꯝꯅꯕ, ꯕꯤꯔꯌꯥꯅꯤꯁꯤꯒ ꯆꯥꯅꯕ ꯒ꯭ꯔꯦꯚꯤ ꯁꯦꯝꯅꯕꯅꯦ ꯑꯩꯅ ꯄꯤꯅꯠꯁꯦ ꯈꯔ ꯉꯧꯖꯔꯦ, ꯀꯥꯍꯟꯕꯤꯗꯅ ꯁꯨꯃꯥꯏꯅ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯧꯕꯤꯌꯨ꯫ ꯄꯤꯅꯠꯁꯦ ꯉꯧꯕ ꯂꯣꯏꯔꯒ ꯊꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤ ꯈꯥꯡꯁꯤꯗ ꯊꯥꯎꯁꯦ ꯍꯩꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯩ꯫ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯄꯤꯅꯠꯀꯤ ꯃꯀꯨꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯂꯧꯊꯣꯛꯄꯤꯌꯣ, ꯑꯩꯒꯤꯁꯦ ꯈꯤꯇꯪ ꯀꯥꯁꯤꯟꯒꯦ ꯇꯧꯈꯔꯦ, ꯑꯗꯨꯕꯨ ꯀꯥꯗꯤ ꯀꯥꯍꯧꯗ꯭ꯔꯦ꯫ ꯁꯤꯗ ꯇꯤꯜꯍꯧꯗꯣ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯄꯦꯁ ꯁꯦꯝꯃꯦ, ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ, ꯇꯤꯜꯍꯧꯒꯤ ꯃꯅꯝꯗꯣ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯁꯤ꯫ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯆꯨ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯁꯤ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ, ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯅꯤ꯫
ꯆꯃꯁ 2 ꯍꯥꯞꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯁꯤ ꯒꯔꯝ ꯃꯁꯥꯂꯥ ꯆꯃꯁ 1ꯒ ꯍꯥꯞꯄꯦ꯫ ꯁꯤ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛ꯫ ꯃꯁꯥꯂꯥ ꯀꯩꯁꯤ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯗ ꯁꯤꯗ ꯄꯤꯅꯠ, ꯉꯁꯥꯏ ꯉꯧꯖꯕ ꯄꯤꯅꯠꯇꯨꯅꯦ, ꯑꯗꯨꯒ ꯌꯨꯕꯤ ꯄꯥꯎꯗꯔꯅꯦ, ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯑꯩꯅ ꯄꯦꯁ ꯁꯦꯝꯖꯔꯦ꯫ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ, ꯁꯤꯁꯨ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯄ꯭ꯌꯨꯔꯤ ꯁꯦꯝꯖꯔꯦ, ꯑꯗꯨꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒ ꯉꯧꯕꯤꯔꯁꯤ ꯉꯥꯏꯍꯥꯛ꯫ ꯑꯩꯅ ꯌꯦꯔꯨꯝ 2 ꯐꯨꯠꯆꯔꯦ, ꯑꯗꯨꯒ ꯀꯨ ꯈꯣꯛꯑꯒ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯕꯤꯔꯌꯥꯅꯤꯁꯤꯗ ꯌꯦꯔꯨꯝ 2 ꯑꯩ ꯐꯨꯠꯂꯒ ꯍꯥꯞꯆꯤꯟꯖꯔꯦ, ꯃꯀꯨ ꯈꯣꯛꯑꯕꯅꯤ꯫ ꯁꯤ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯛꯑꯒꯅꯤ꯫ ꯉꯁꯥꯏꯒꯤ ꯄꯤꯅꯠꯀ ꯀꯣꯀꯣꯅꯠꯀꯗꯣ ꯑꯗꯨꯒꯤ ꯄꯦꯁꯇꯨ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯁꯤꯁꯨ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯕꯤꯔꯒ ꯑꯃꯨꯛ ꯇꯦꯡꯉꯒ ꯍꯩꯖꯤꯟꯕꯤꯔꯅꯤ꯫ ꯌꯨꯕꯤꯁꯦ ꯑꯩꯒꯤ ꯂꯩꯇꯕꯒꯤ ꯐ꯭ꯔꯦꯁꯇꯣ ꯍꯥꯞꯇꯕꯅꯤ, ꯐ꯭ꯔꯦꯁ ꯌꯨꯕꯤꯗꯣ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ꯫ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯥꯏ ꯀꯂꯔꯁꯦ ꯇꯞꯅ ꯇꯞꯅ ꯍꯣꯡꯉꯛꯑꯅꯤ꯫ ꯁꯤ ꯌꯦꯡꯕꯤꯌꯣ, ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯔꯛꯀꯅꯤ꯫ ꯁꯤꯁꯦ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯁꯧꯍꯟꯕꯤꯔꯣ꯫ ꯅꯪꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯏ꯫ ꯑꯩꯒꯤꯁꯤ ꯈꯤꯇꯪ ꯅꯪꯉꯦ, ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯤ ꯃꯤꯅꯤꯠ 5 ꯁꯧꯍꯟꯕꯤꯔꯅꯤ꯫ ꯑꯩ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯁꯤ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯁꯧꯔꯒ ꯃꯨꯊꯠꯄꯤꯕ ꯌꯥꯔꯦ꯫ ꯁꯣꯝꯗ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯤꯁꯨ ꯃꯨꯜꯂꯛꯑꯦ, ꯋꯥꯝꯗ ꯂꯥꯛꯑꯦ꯫ ꯍꯥꯡꯗꯣꯛꯑꯒ ꯎꯠꯆꯔꯛꯑꯒꯦ, ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯍꯥꯎꯗꯧꯕ ꯃꯥꯟꯗ꯭ꯔꯥ? ꯁꯤ ꯑꯩ ꯄ꯭ꯂꯦꯠꯇ ꯊꯤꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ꯫ ꯁꯤ ꯌꯦꯡꯉꯣ, ꯐꯖꯅ ꯃꯨꯜꯂꯦ ꯃꯅꯨꯡꯁꯤꯗ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯎ꯫